Netaji Memorial Club Khurai Kongpal Taubandongi Mapok Kumonga Mari Lainana Chahi Humputara Manga suraba amadi masigi mathakta leiba ahan singda blanket sing khudol tamkhare club asigi president Ramananda Sairemsa secretary Nabakumar advisor Sanaja Wayauna executive committee ki members singna club na konba laikai mari Ningthaubung laikai Laishram laikai Sajor laikai amadi Singambam laikai da leiba ahan oiraba nupa singda khudol singadu tamkhibani khudol piba duga mari lainana president Ramananda Sairemsana haikibada Netaji Memorial Club ki mapok kumona lakpaga loinana club asibu haudok piramba amadi thau puramba laikhidraba member singbu ikai kumnaba utpa amadi sahi 63 suraba amadi masidagi helaba ahan oiraba nupa singda angamba khudol oina blanket amamam khudol tambani Saurakna club na konba laikai mari asida ahan 95 romda blanket sing yanthokani haiki Chahi hundra manga amati hundra manga ki mathakta leiba alam singda koina club site gi angam khudol macha man pijabani haiba angam khudol asi tarik kulum doida khara pikra matung da walhauba alam singdu da koina haiba alam sing skim mai chatlaga koina khudol por asi bu thinjabani